ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯧꯖꯤꯛ ꯁꯟꯗꯣꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯀꯣꯚꯤꯗ-19 ꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯋꯥꯍꯩ ꯈꯔꯗꯪ ꯃꯤꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥꯁꯤꯡ, ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯔꯣꯅꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯁꯟꯗꯣꯛꯄ ꯂꯦꯞꯍꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯔꯝ ꯆꯥꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏꯁꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯒꯤ ꯃꯔꯛꯇ ꯐꯨꯠ 6 ꯂꯥꯞꯅ ꯂꯩꯕꯤꯌꯨ꯫ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯍꯦꯟ ꯋꯥꯁ ꯅꯠꯇ꯭ꯔꯒ ꯁꯥꯄꯣꯟꯅ ꯈꯨꯠ-ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯌꯨ꯫ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯂꯩꯉꯥꯛꯅ ꯄꯤꯕ SOP ꯉꯥꯛꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯄꯥꯝꯕꯩꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯥꯏꯈꯨꯝ 18 ꯁꯨꯕ ꯇꯥꯡꯀꯛ꯫ ꯍꯦꯟꯀꯠꯂꯒ ꯊꯧꯈꯤꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯊꯥꯅꯤꯟ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯨ ꯒꯥꯔꯤꯗꯨꯅ ꯅꯟꯈꯤꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯅꯤꯟꯅ ꯆꯪꯁꯤꯜꯂꯒ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯅꯨꯄꯤꯗꯨꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯊꯥꯅꯤꯟꯗ ꯅꯝꯂꯛꯏ꯫ ꯊꯥꯅꯤꯟꯁꯨ ꯉꯛꯄꯣꯏ ꯀꯔꯤꯕꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯥ ꯑꯀꯤꯕꯗꯤ ꯐꯥꯎꯈꯤꯗꯦ꯫ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯊꯥꯅꯤꯟꯗ ꯅꯣꯛꯁꯤꯜꯂꯒ ꯂꯦꯞꯈꯠꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯂꯦꯞꯈꯠꯂꯛꯄꯗꯨꯗ ꯊꯥꯅꯤꯟꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯣꯝꯗ ꯆꯪꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯊꯥꯅꯤꯟꯁꯨ ꯇꯞꯅ ꯆꯠꯄ ꯍꯧꯏ꯫ ꯅꯨꯄꯤꯗꯨꯅ ꯊꯥꯅꯤꯟꯒꯤ ꯃꯀꯣꯛ ꯅꯛꯅ ꯅꯣꯡꯃꯩꯗꯨꯅ ꯅꯝꯃꯤ꯫ ꯕꯤꯜꯗꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯑꯗꯨꯗ ꯑꯅꯤꯗꯨ ꯂꯦꯞꯄꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯨꯡꯗꯒꯤ ꯁꯥꯇꯤꯟ ꯇꯨꯞꯂꯒ ꯅꯨꯄꯥ 3 ꯊꯣꯛꯂꯛꯏ꯫ ꯊꯥꯅꯤꯟꯁꯨ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯊꯥꯅꯤꯟꯗ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ, "ꯀꯌꯥꯝ ꯀꯨꯏꯅ ꯅꯁꯥ ꯅꯔꯦꯡꯗꯨ ꯐꯟꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯊꯨꯞꯆꯤꯟꯕ ꯌꯥꯔꯦꯅ ꯅꯪꯒꯤ ꯆꯥꯅꯕꯤꯁꯨ ꯉꯁꯤꯗꯤ"꯫ ꯃꯤꯀꯨꯞꯇꯨꯗ ꯊꯥꯅꯤꯟ ꯊꯣꯏꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯅꯤꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯩꯊꯦꯛꯇꯨꯅ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯑꯍꯨꯝꯗꯨꯗ ꯑꯦꯝ ꯇꯧꯏ꯫ "ꯆꯪꯁꯤꯜꯂꯛꯀꯅꯣ, ꯆꯪꯁꯤꯜꯂꯛꯑꯗꯤ ꯅꯣꯏ ꯁꯤꯅꯤ"꯫ ꯅꯨꯄꯤꯗꯨꯗꯤ ꯊꯥꯅꯤꯟꯅ ꯅꯣꯡꯃꯩ ꯄꯥꯏꯈꯤꯕꯗꯨꯗ ꯀꯤꯔꯒ ꯂꯩꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯀꯟꯅ ꯅꯣꯛꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯣꯂꯦꯖꯇꯅ ꯋꯦꯟꯗꯤ ꯍꯣꯏꯒꯤ ꯀ꯭ꯂꯥꯁ ꯊꯦꯡꯂꯞ ꯍꯧꯕꯒꯤ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯋꯦꯇꯤꯡ ꯁꯦꯠꯇꯨꯗ ꯊꯥꯅꯤꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯤ ꯑꯅꯤꯗꯨꯁꯨ꯫ ꯊꯣꯏꯅ ꯃꯥꯒꯤ ꯐꯣꯟꯗ ꯊꯥꯅꯤꯟꯒꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯧꯈꯤ꯫ ꯊꯥꯅꯤꯟꯅ, "ꯅꯣꯏ ꯀꯗꯥꯏꯗ ꯂꯩ"? "ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯂꯩꯌꯦ, ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ"? "ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯉꯛꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯃꯤ 1ꯗꯒꯤ 2, 2ꯗꯒꯤ 3 ꯁꯨꯝ ꯆꯠꯅꯈꯤ꯫ ꯅꯣꯡꯒ ꯆꯨꯔꯦ, ꯄꯨꯡꯆꯤꯛ ꯆꯤꯛꯂꯦ ꯀꯣꯂꯦꯖꯇꯣ꯫ ꯑꯃꯨꯕ ꯃꯆꯨꯒꯤ ꯒ꯭ꯂꯥꯁ ꯍꯥꯞꯄ ꯕꯣꯂꯦꯔꯣ ꯑꯃ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯪꯈꯥꯝ ꯈꯥꯝꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯅꯤꯡ ꯍꯥꯏꯔꯞ ꯍꯜꯂꯤ ꯑꯗꯨꯒ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯒꯥꯔꯤꯗꯨꯗꯒꯤ ꯅꯨꯄꯥ 3 ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯏꯕꯨ ꯃꯈꯨꯠ ꯐꯥꯔꯒ ꯆꯤꯡꯈꯠꯈꯤ꯫ ꯊꯣꯏꯅ ꯃꯥꯒꯤ ꯌꯥꯜꯂꯕ ꯕꯦꯒꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯃꯨꯛ ꯀꯜꯂꯤ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯆꯤꯡꯈꯠꯈ꯭ꯔꯦ꯫ ꯋꯦꯟꯗꯤꯁꯨ ꯊꯣꯏꯕꯨ ꯌꯥꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯒꯥꯔꯤꯗꯨꯗ ꯊꯣꯏ ꯍꯥꯞꯀꯠꯈꯤꯕꯒ ꯊꯨꯅ ꯊꯧꯈꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯊꯥꯅꯤꯟꯒꯤ ꯒꯥꯔꯤꯗꯨꯁꯨ ꯋꯦꯟꯗꯤꯒꯤ ꯃꯃꯥꯡꯗ ꯊꯨꯅ ꯈꯥꯝꯂꯛꯈꯤ꯫ ꯊꯣꯏ ꯂꯩꯔꯝꯗꯕꯗꯨꯗ ꯊꯥꯅꯤꯟꯅ ꯄꯥꯈꯠꯅ ꯋꯦꯟꯗꯤꯗ ꯊꯣꯏꯒꯤ ꯃꯔꯝꯗ ꯍꯪꯂꯛꯈꯤ꯫ ꯋꯦꯟꯗꯤꯁꯨ ꯀꯞꯂꯒ ꯊꯣꯏꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕ ꯒꯥꯔꯤꯗꯨꯅ ꯊꯧꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯨꯠꯇꯨꯅ ꯊꯤꯜꯂꯤ꯫ ꯊꯥꯅꯤꯟꯁꯨ ꯒꯥꯔꯤꯗꯨ ꯊꯨꯅ ꯊꯧꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ꯫ ꯐꯅ ꯁꯥꯡꯅ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯌꯥ ꯊꯧꯔꯛꯂꯦ꯫ ꯅꯣꯡꯁꯨ ꯈꯔ ꯍꯥꯡꯊꯈ꯭ꯔꯦ꯫ ꯆꯤꯐꯦꯠ-ꯆꯤꯐꯦꯠꯇꯤ ꯇꯥꯔꯤ꯫ ꯃꯦꯟ ꯔꯣꯗꯇꯒꯤ ꯂꯩꯔꯛ ꯑꯁꯥꯡꯕ ꯑꯃꯗ ꯒꯥꯔꯤꯗꯣ ꯍꯥꯏꯖꯤꯟꯈꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯠꯇ ꯆꯠꯇꯦ ꯂꯝꯕꯤꯗꯣ꯫ ꯀꯣꯏꯂꯥꯁꯁꯨ ꯊꯥꯗꯦ꯫ ꯂꯧꯕꯨꯛ ꯃꯄꯥꯟꯗꯨꯗ ꯌꯨꯝ ꯑꯃ ꯏꯅꯧ ꯅꯧꯅ ꯁꯥꯒꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯕꯣꯂꯦꯔꯣ ꯑꯃꯨꯕꯗꯨ ꯈꯥꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯅꯣꯡꯃꯩꯗꯨꯅ ꯑꯦꯝ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯥꯛ ꯌꯦꯠꯇꯨ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯃ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯒ ꯊꯥꯅꯤꯟꯗ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯈꯤ꯫ "ꯍꯦꯔꯣ, ꯍꯦꯔꯣꯏꯅꯤ ꯊꯤꯕ ꯂꯥꯛꯂꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ"꯫
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯔꯦꯝꯅꯅ ꯅꯣꯛꯂꯛꯏ꯫ ꯊꯥꯅꯤꯟ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ, ꯊꯣꯏꯗꯤ ꯎꯕ ꯐꯪꯗꯦ꯫ ꯊꯥꯅꯤꯟ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯃꯊꯪ ꯃꯊꯪ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯐꯨꯅꯔꯛꯏ꯫ ꯊꯥꯅꯤꯟꯗꯤ ꯃꯇꯣꯝꯇ ꯑꯣꯏꯕꯗꯨꯗ ꯃꯄꯥꯡꯒꯜꯁꯨ ꯊꯣꯛꯎ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯊꯣꯏ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯣꯡꯃꯩꯗꯨꯅ ꯅꯨꯄꯥ ꯃꯔꯤꯗꯨꯗ ꯀꯥꯞꯄꯤ ꯑꯗꯨꯒ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯟꯈꯤꯗꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅꯤ ꯂꯩꯔꯤꯕ꯫ ꯊꯥꯅꯤꯟ ꯆꯤꯡꯗꯨ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯊꯛꯇꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯅꯣꯡꯅ ꯐꯨꯗ꯭ꯔꯤꯠ ꯐꯨꯅ ꯆꯨꯕꯗꯒꯤ ꯂꯩꯈꯣꯝ ꯊꯣꯛꯂꯦ ꯃꯐꯝꯗꯨ꯫ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯂꯩꯃꯥꯗ ꯅꯣꯟꯊꯔꯨꯕꯗ ꯃꯤ ꯈꯔ ꯆꯠꯈꯤꯕꯒꯤ ꯈꯣꯡꯒꯨꯟ ꯇꯥꯔꯝꯕꯗꯨ ꯑꯃꯨꯛ ꯎꯔꯛꯈꯤ꯫ ꯈꯣꯡꯒꯨꯟꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯊꯥꯅꯤꯟ꯫ ꯈꯔ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯎꯔꯦ ꯂꯥꯞꯇꯛꯅ ꯊꯣꯏꯕꯨ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯐꯝꯍꯜꯂꯒ ꯃꯆꯤꯟꯒ ꯃꯈꯨꯠꯀ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯟ ꯁꯥꯎꯕ ꯈꯥꯡꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯅꯥꯀꯟꯗ ꯎ ꯃꯔꯨꯝꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯊꯥꯅꯤꯟꯅ ꯂꯣꯏꯅ ꯐꯨꯔꯒ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯊꯪ ꯃꯊꯪ ꯂꯣꯏꯁꯤꯜꯂꯒ ꯊꯣꯏꯕꯨ ꯂꯦꯞꯇꯨꯅ ꯁꯪꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯂꯣꯏꯅ ꯐꯨꯕ ꯂꯣꯏꯔꯕꯗ ꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯏꯁꯨ ꯊꯥꯅꯤꯟ ꯎꯕꯗ ꯃꯆꯤꯟꯗ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯗ ꯄꯨꯜꯂꯤꯕꯗꯣ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯥꯅꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯒꯤ ꯄꯨꯜꯂꯤꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯕ꯭ꯔꯤꯖꯤꯠꯀ ꯃꯁꯥ ꯐꯕ ꯅꯨꯄꯥꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯕ꯭ꯔꯤꯖꯤꯠꯅ "ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯈ꯭ꯔꯦ"꯫ ꯊꯥꯅꯤꯟ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯕ꯭ꯔꯤꯖꯤꯠꯇ ꯌꯦꯡꯂꯛꯏ꯫ ꯕ꯭ꯔꯤꯖꯤꯠꯅ "ꯅꯪꯒꯤ ꯅꯈꯨꯠꯇ ꯃꯥꯏꯊꯤꯔꯤꯁꯦ ꯌꯥꯝꯃꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯂꯒꯦꯅꯦ꯫ ꯅꯪ ꯑꯃꯨꯛ ꯃꯥꯏꯊꯤꯔꯣꯅꯦ ꯍꯥ?" ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯊꯥꯅꯤꯟꯒ ꯐꯨꯅꯔꯛꯏ꯫ ꯊꯥꯅꯤꯟ ꯃꯁꯥꯗꯨ ꯆꯣꯛꯊꯔꯛꯂꯦ꯫ ꯆꯤꯝꯕꯥꯟ ꯑꯃꯗꯤ ꯂꯥꯏꯕꯛꯇꯁꯨ ꯏ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯎꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯕ꯭ꯔꯤꯖꯤꯠꯀ ꯑꯃꯨꯛ ꯐꯨꯅꯔꯛꯏ꯫ ꯊꯥꯅꯤꯟꯒꯤ ꯇꯨꯡꯗ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩꯗꯨꯁꯨ ꯅꯥꯟꯊꯣꯛꯂꯒ ꯊꯣꯏꯒꯤ ꯃꯃꯥꯡꯗ ꯇꯥꯈꯤ꯫ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯃꯁꯥ ꯐꯕ ꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯂꯒ ꯃꯅꯥꯛꯇ ꯂꯩꯕ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯊꯥꯅꯤꯟꯗ ꯀꯟꯒꯗꯕꯒꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯅꯣꯡꯃꯩꯗꯨ ꯈꯣꯡꯀꯠꯇꯨꯅ ꯃꯃꯤꯠ ꯆꯖꯦꯠ ꯎꯏꯁꯤꯜꯂꯒ ꯅꯨꯄꯥꯗꯣ ꯇꯝꯅ ꯀꯥꯞꯂꯛꯏ꯫ ꯅꯣꯡꯃꯩꯗꯨꯒꯤ ꯃꯈꯣꯜꯗ ꯕ꯭ꯔꯤꯖꯤꯠꯀ ꯊꯥꯅꯤꯟꯒ ꯊꯣꯏ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯃꯁꯥ ꯐꯕ ꯅꯨꯄꯥꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞꯇꯨꯒ ꯀꯔꯤꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯊꯥꯅꯤꯟꯅ ꯕ꯭ꯔꯤꯖꯤꯠꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯤꯟꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯟꯈꯤ꯫ ꯀꯥꯎꯁꯨ ꯀꯥꯎꯈꯤ꯫ ꯕ꯭ꯔꯤꯖꯤꯠꯇꯤ ꯃꯁꯥꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯕ ꯃꯈꯩ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯊꯥꯅꯤꯟꯅ ꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯒꯥꯔꯤ ꯈꯥꯝꯃꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯧꯔꯛꯈꯤ꯫ ꯊꯣꯏꯅ ꯊꯥꯅꯤꯟꯒꯤ ꯂꯥꯏꯕꯛꯇ ꯆꯦꯟꯊꯔꯛꯂꯤꯕ ꯏꯈꯦꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯃꯤꯠꯇꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ, ꯃꯆꯤꯟꯗꯨꯁꯨ ꯄꯩꯔꯛꯏ꯫ ꯊꯥꯅꯤꯟ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯆꯣꯛꯊꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯍꯪꯂꯛꯏ꯫ ꯊꯣꯏ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯊꯥꯅꯤꯟꯒꯤ ꯂꯥꯏꯕꯛꯇ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏ ꯌꯥꯝꯅ ꯊꯣꯛꯑꯦ"꯫ ꯊꯥꯅꯤꯟꯁꯨ ꯊꯣꯏꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯐꯈ꯭ꯔꯅꯤ꯫ ꯌꯨꯝꯗ ꯍꯟꯈꯤꯅꯨ, ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯆꯠꯂꯣ"꯫ "ꯏꯍꯦ ꯁꯅꯥ, ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯁꯦ, ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯔꯝꯒꯅꯤꯌꯦ"꯫ "ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣ ꯍꯥꯏꯕꯅꯦ"꯫ ꯊꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯊꯥꯅꯤꯟ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯍꯥꯟꯅ ꯂꯥꯛꯂꯦ꯫ ꯑꯁꯣꯛꯄꯗꯣ ꯃꯐꯝ 3ꯃꯨꯛꯇꯤ ꯐꯣꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯠꯅꯕ ꯇꯧꯔꯤ꯫ ꯊꯥꯅꯤꯟꯒꯤ ꯐꯣꯟꯗꯨꯅ ꯊꯣꯏꯅ ꯄꯥꯏꯔꯒ ꯀꯥꯒꯤ ꯃꯄꯥꯟꯗ ꯁꯨꯝ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯣꯆꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯊꯣꯏꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯏꯕꯣꯆꯥꯅ ꯑꯁꯣꯝꯗꯒꯤ ꯉꯥꯡꯂꯛꯈꯤ, "ꯊꯥꯅꯤꯟ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯣꯏꯕꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯌꯦ"꯫ "ꯑꯦ ꯊꯣꯏꯔꯥ, ꯀꯅꯥ ꯀꯩꯗꯧꯕ ꯃꯌꯦꯛ ꯁꯦꯡꯉꯨꯅꯦ"꯫ "ꯗꯥ ꯊꯥꯅꯤꯟꯗꯣ ꯈꯔ ꯁꯣꯛꯑꯦ, ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯅꯦ"꯫ "ꯀꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯣ? ꯍꯥꯏꯔꯛꯑꯣ, ꯑꯩ ꯂꯥꯛꯀꯦ"꯫ ꯑꯁꯨꯝꯅ ꯁꯥꯕꯤꯇ꯭ꯔꯤꯁꯨ ꯊꯕꯛꯇꯒꯤ ꯍꯜꯂꯛꯄꯒ ꯄꯥꯎꯗꯨ ꯇꯥꯈꯤ꯫ ꯋꯦꯟꯗꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯏꯅ ꯊꯥꯅꯤꯟꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯅꯦ ꯇꯥꯈꯤ꯫ ꯁꯥꯕꯤꯇ꯭ꯔꯤꯅ ꯏꯕꯣꯆꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯏꯕꯣꯆꯥꯁꯨ ꯅꯨꯄꯥ ꯃꯆꯥ 2 ꯈꯛꯀ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯊꯥꯅꯤꯟꯒꯤ ꯑꯁꯣꯛꯄꯗꯨꯁꯨ ꯐꯣꯠꯄ ꯂꯣꯏꯔꯗꯨꯅ ꯕꯦꯟꯗꯦꯖꯅ ꯐꯖꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯣꯆꯥꯁꯨ ꯇꯥꯍꯥ ꯇꯥꯍꯥ ꯆꯪꯂꯛꯏ꯫ ꯏꯕꯣꯆꯥꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯀꯗꯥꯏꯗ ꯁꯣꯛꯄ?" ꯊꯥꯅꯤꯟꯅ, "ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯇꯥꯃꯣ, ꯐꯔꯦ,
ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯨ ꯏꯕꯣꯆꯥꯅ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯕꯣꯆꯥꯅ "ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯒꯥꯔꯤꯁꯤꯗ ꯂꯥꯛꯑꯣ, ꯑꯩꯅ ꯊꯥꯅꯤꯡꯉꯤ ꯒꯥꯔꯤꯁꯦ ꯊꯧꯔꯛꯂꯒꯦ"꯫ ꯊꯥꯅꯤꯟꯅ "ꯇꯥꯃꯣ, ꯑꯩ ꯁꯨꯝ ꯊꯧꯔꯁꯨ ꯌꯥꯅꯤꯌꯦ"꯫ ꯍꯥꯏ ꯁꯣꯛꯂꯗꯤꯅꯦ ꯇꯨꯃꯤꯟꯅ ꯈꯔꯁꯨ ꯂꯩꯌꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯊꯥꯅꯤꯟ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯌꯧꯔꯛꯄꯒ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯇꯣꯉꯥꯟꯕ ꯀꯥꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤꯒ ꯊꯥꯅꯤꯟꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯊꯥꯅꯤꯟꯅ "ꯃꯦꯗꯥꯝ, ꯈꯣꯏꯔꯥꯕꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯌꯥꯎꯕ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯕ꯭ꯔꯤꯖꯤꯠꯀꯤ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ"꯫ "ꯍꯥ, ꯈꯣꯏꯔꯥꯕꯒꯤ ꯍꯥꯏꯕ"꯫ "ꯍꯣꯏ ꯃꯦꯗꯥꯝ, ꯅꯪꯁꯨ ꯂꯝꯕꯤꯁꯤꯗ ꯌꯥꯎꯕꯗꯒꯤ ꯁꯣꯛꯄ ꯍꯧꯔꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯇꯝꯅꯅ ꯅꯨꯄꯤꯁꯤꯗ ꯁꯤꯡꯅꯔꯛꯂꯤꯕꯁꯦ? ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯃꯥꯒꯤꯁꯦ"꯫ ꯊꯥꯅꯤꯟ ꯇꯨꯃꯤꯟꯅ ꯂꯩ, ꯈꯨꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯕꯤꯇ꯭ꯔꯤꯅ ꯄꯨꯂꯤꯁꯇ ꯇꯥꯛꯄꯒꯤ ꯋꯥ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯟꯅ ꯍꯥꯏꯒꯨꯝꯁꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯥꯅꯁꯨ ꯈꯨꯠꯂꯥꯏ ꯊꯥꯔꯨꯕꯅ ꯋꯥꯗꯨ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯥꯕꯤꯇ꯭ꯔꯤꯒꯤꯁꯨ ꯊꯧꯅꯥ ꯐꯨꯗꯣꯛꯐꯝ ꯍꯦꯛ ꯂꯩꯇꯦ꯫ ꯁꯣꯝꯗꯅ ꯈꯣꯏꯔꯥꯕꯗꯤ ꯂꯥꯟ ꯇꯧꯔꯤ, ꯏꯁꯧ ꯂꯥꯡꯉꯤ꯫ "ꯅꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛꯇꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯍꯥ? ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯃꯕꯨ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗ꯭ꯔꯤꯅꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯁꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯄ, ꯃꯥꯏ ꯄꯥꯛꯍꯟꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯕ꯫ ꯁꯤꯖꯈ꯭ꯔꯣ ꯅꯣꯏ! ꯅꯀꯣꯛꯇꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯐꯨꯝꯂꯒ ꯐꯗꯧꯅꯦ ꯅꯣꯏꯗꯤ꯫ ꯅꯣꯏꯀꯣ, ꯅꯣꯏ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ"꯫ ꯕ꯭ꯔꯤꯖꯤꯠꯅ ꯃꯃꯥꯏꯗ ꯈꯥꯝ ꯇꯦꯛꯂꯒ ꯂꯩꯔꯤꯕꯗꯨꯗ ꯇꯞꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯩ꯫ ꯈꯣꯏꯔꯥꯕꯅ "ꯑꯁꯣꯛꯄꯁꯤꯡꯗꯨꯗꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯦ"꯫ "ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯁꯥꯔ"꯫ ꯑꯆꯪꯕ ꯁꯦꯜꯗꯨꯁꯨ ꯑꯩꯒꯤ ꯏꯔꯅꯥꯏ ꯑꯣꯏꯔꯝꯅꯤꯅꯦ, ꯍꯥ? ꯁꯥꯔꯅ ꯊꯥꯅꯤꯟ ꯃꯥꯡꯍꯟꯁꯦ ꯍꯥꯏꯕꯗꯨꯗ꯫ "ꯍꯥꯏ ꯒꯙꯥ, ꯃꯥꯡꯍꯜꯂꯕ꯭ꯔꯥ ꯅꯣꯏ? ꯍꯥ? ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯁꯨꯛ ꯌꯥꯝꯕꯕꯨ ꯃꯥ ꯃꯊꯟꯗꯅ ꯉꯝꯍꯜꯂꯤꯁꯦ? ꯆꯥꯛ ꯆꯥꯗ꯭ꯔꯣ ꯅꯣꯏꯕꯨ? ꯍꯥ? ꯅꯊꯤꯕꯣꯡꯗꯣ ꯈꯔ ꯌꯥꯝꯅ ꯆꯥꯎ꯫ ꯑꯗꯨꯒꯅꯦ ꯋꯥꯖꯥꯎ ꯉꯥꯡꯂꯒ ꯂꯩꯌꯨ꯫ ꯅꯣꯏꯕꯨꯗꯤꯅꯦ ꯁꯥꯅ ꯍꯦꯟꯅ ꯁꯤꯡꯂꯝꯒꯅꯤ"꯫ ꯌꯥꯝꯅ ꯐꯖꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟꯅꯤ, ꯑꯗꯨꯕꯨ ꯈꯨꯅꯥꯟꯇꯣꯛꯇ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤ꯫ ꯈꯣꯏꯔꯥꯕꯒꯤ ꯁꯞꯇ꯭ꯔ ꯃꯌꯥꯝꯗꯨꯒ ꯊꯥꯅꯤꯟꯅ ꯂꯥꯛꯆꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯃꯁꯥꯗ ꯆꯩꯅꯥ ꯐꯪꯕꯒ ꯕ꯭ꯔꯤꯖꯤꯠ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ, ꯊꯥꯅꯤꯟꯕꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯈꯣꯏꯔꯥꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯄ꯭ꯂꯥꯟ ꯁꯤꯟꯕ, ꯀꯔꯝꯅ ꯊꯥꯅꯤꯟꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯣꯔꯤꯁꯅ ꯀꯝꯗꯧꯔꯤ? ꯃꯈꯣꯡꯗꯨꯗꯤ ꯂꯩꯃꯥꯏꯗ ꯊꯥꯔꯒ ꯂꯦꯞꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ꯫ ꯃꯅꯥꯛꯇ ꯍꯩ ꯈꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯀꯧꯔꯛꯈꯤ꯫ "ꯏꯃꯥ"꯫ "ꯀꯩꯗꯧꯔꯒꯦ"? "ꯑꯩ ꯍꯧꯒꯠꯀꯦ"꯫ "ꯍꯥꯏ, ꯍꯧꯒꯠꯄ ꯌꯥꯔꯣꯏꯅꯦ, ꯁꯨꯝ ꯐꯝꯃꯣ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯏꯃꯥ ꯀꯔꯤ ꯇꯧꯔꯛꯎꯒꯦ"? "ꯂꯦꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯔꯤꯁ ꯅꯝꯗꯨꯅ ꯍꯧꯒꯠꯈꯤ꯫ ꯃꯃꯥꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇꯨꯗ ꯃꯆꯥꯕꯨ ꯁꯧꯗꯨꯅ ꯂꯦꯞꯄꯤ꯫ ꯂꯩꯃꯥꯏꯗꯨꯗ ꯂꯦꯞꯂꯒ ꯕꯣꯔꯤꯁꯅ ꯄꯥꯏꯔꯛꯂꯤꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯏ꯫ ꯕꯣꯔꯤꯁ ꯃꯊꯟꯇ ꯂꯦꯞꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯨꯔꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯒꯤꯠ ꯐꯝꯊꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯣꯔꯤꯁꯀꯤ ꯃꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤ꯫ ꯕꯣꯔꯤꯁꯅ "ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯁꯦ ꯏꯃꯥ"? "ꯅꯪ ꯅꯁꯥ ꯁꯣꯜꯂꯤꯌꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯅꯅꯦ, ꯀꯜꯂꯒ ꯉꯝꯒꯗꯕꯅꯤ"꯫ "ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯂꯩꯗꯧꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ"? ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯛꯏ꯫ ꯕꯣꯔꯤꯁꯁꯨ ꯀꯞꯄꯤ꯫ ꯕꯣꯔꯤꯁꯅ "ꯏꯃꯥ, ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯉꯦ ꯏꯃꯥ"꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯅꯨ ꯀꯩꯗꯧꯕꯒꯦ? ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯂꯝꯂꯕꯅꯤꯅꯦ ꯁꯦ꯫ ꯀꯅꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏꯅꯔꯨꯅꯤ? ꯂꯥꯏꯕꯛꯅ ꯑꯁꯨꯛ ꯑꯣꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩ ꯆꯠꯅꯤꯡꯉꯦ ꯏꯃꯥ, ꯑꯩ ꯆꯠꯅꯤꯡꯉꯦ"꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯞꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯗꯨ ꯆꯪꯂꯛꯏ꯫ "ꯀꯩꯗꯧꯔꯦ ꯃꯃꯥ? ꯅꯃꯥ ꯅꯆꯥꯅ ꯀꯞꯇꯨꯅ ꯂꯩꯔꯗꯤ"꯫ "ꯕꯕꯥ, ꯏꯕꯨꯡꯉꯣꯒꯤ ꯈꯣꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯡꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯕꯤꯌꯨ꯫ ꯏꯕꯨꯡꯉꯣꯁꯦ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ"꯫ ꯃꯄꯥꯗꯨ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ "ꯏꯍꯦ, ꯑꯗꯨꯒꯤꯔ ꯀꯞꯄꯤꯗꯣ? ꯕꯕꯥ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯔꯨꯒꯦ, ꯀꯞꯀꯅꯨꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯔꯤꯁꯀꯤ ꯃꯄꯥꯗꯨ ꯗꯣꯛꯇꯔꯒꯤ ꯀꯦꯕꯤꯟꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ "ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯔꯨꯗ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯨ ꯈꯨꯔꯨꯝꯁꯦ, ꯊꯨꯅ ꯐꯒꯠꯂꯛꯄꯁꯨ ꯌꯥꯏ"꯫ ꯕꯣꯔꯤꯁꯀꯤ ꯃꯄꯥꯗꯨ ꯃꯆꯥꯅ ꯍꯪꯂꯛꯂꯒ ꯀꯔꯤ ꯈꯨꯝꯕ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯪꯂꯒ ꯂꯩ꯫
ꯗꯣꯛꯇꯔꯒꯤ ꯀꯦꯕꯤꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯆꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯂꯤꯕ ꯃꯄꯥꯗ ꯈꯧꯔꯥꯡꯅ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯕꯣꯔꯤꯁꯀꯤ ꯃꯄꯥꯗꯨꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯐꯔꯛꯑꯅꯤꯗ, ꯃꯇꯝ ꯈꯔ ꯆꯪꯕꯒꯤ ꯋꯥꯅꯤ." ꯕꯣꯔꯤꯁ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯥꯅꯤꯟꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯇꯩ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯎꯔꯅꯨ ꯍꯥꯏꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯀꯥꯗꯨꯗ ꯌꯨꯝꯗꯨꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯊꯥꯅꯤꯟ ꯋꯥꯔꯛꯂꯦ꯫ ꯐꯣꯟꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩ꯫ ꯏꯕꯣꯆꯥꯁꯨ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯔꯒ ꯊꯣꯏꯒ ꯋꯦꯟꯗꯤꯒ ꯊꯤꯟꯕ ꯑꯃꯗꯤ ꯉꯥꯏꯔꯒ ꯍꯜꯂꯛꯃꯤꯟꯅꯔꯛꯀꯗꯧꯕ ꯂꯩꯕꯒꯤ ꯆꯠꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯆꯞꯇꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕꯗ ꯅꯥꯎꯕꯤꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯅꯤꯟ ꯕꯤꯠ ꯈꯥꯡꯍꯟꯍꯜꯂꯤ꯫ ꯑꯉꯛꯄꯅꯤ, ꯃꯁꯥꯗꯨꯗ ꯅꯥꯎꯕꯤ ꯄꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯦꯁꯦꯖꯇꯣ ꯁꯤꯟ ꯇꯧꯔꯕꯅꯤꯅ ꯍꯟꯗꯕ ꯌꯥꯗꯗꯨꯅ ꯊꯥꯅꯤꯟꯁꯨ ꯇꯟꯅ ꯇꯟꯅ ꯍꯜꯂꯤ꯫ "ꯍꯥꯎ, ꯀꯩ ꯂꯩꯔꯒꯦ?" ꯅꯥꯎꯕꯤꯅ, "ꯅꯍꯥꯟ ꯑꯩꯅ ꯊꯕꯛ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯆꯠꯂꯒꯦ ꯈꯜꯂꯕ, ꯑꯗꯨꯒꯤꯅꯦ." "ꯑꯣ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯨꯕꯣ?" "ꯊꯕꯛꯅꯦ, ꯑꯗꯣ ꯑꯩꯅ ꯁꯪꯕ ꯀꯥꯟꯗ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯃꯗ ꯍꯥꯏꯔꯛꯀꯦ꯫ ꯗꯥ ꯊꯥꯅꯤꯟꯁꯨ ꯆꯠꯂꯨꯁꯤꯀꯣ?" "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯁꯦ." ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯆꯥꯠ ꯇꯧꯅꯩ꯫ ꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯊꯥꯅꯤꯟꯅ ꯇꯦꯟꯇꯛꯅ ꯄꯤꯗ ꯌꯥꯗꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯄꯤ꯫ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯔꯕꯗ ꯊꯥꯅꯤꯟꯅ ꯗꯇꯥꯗꯣ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯊꯣꯏ ꯍꯣꯏꯁꯨ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯏꯕꯣꯆꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯕꯣꯆꯥꯅ, "ꯁꯨꯝ ꯇꯨꯝꯂꯒ ꯂꯩꯔꯕ꯭ꯔꯣ ꯅꯪꯗꯤ?" ꯊꯥꯅꯤꯟꯅ, "ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯗꯧꯔꯨꯅꯤ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯟ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯂꯥꯛꯏ꯫ ꯂꯂꯤꯇꯥꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯁꯦꯝꯂꯤ꯫ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯊꯥꯅꯤꯟꯅ ꯂꯂꯤꯇꯥꯗ ꯍꯥꯏꯔꯛꯏ, "ꯏꯅꯦꯁꯦ ꯊꯕꯛ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ." "ꯏꯊꯧꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯂꯦꯞꯄ ꯌꯥꯗꯕ꯫ ꯂꯩ ꯃꯈꯣꯡꯁꯤꯡꯁꯦ ꯃꯣꯠꯂꯦꯅ ꯁꯦꯡꯗꯣꯛꯂꯝꯕꯅꯦ꯫ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ?" "ꯍꯣꯏ ꯏꯅꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ." "ꯑꯣ ꯑꯣ, ꯐꯩ ꯐꯩ. ꯃꯇꯨꯡꯗ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯇꯧꯒꯅꯨꯀꯣ, ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯆꯦꯛꯁꯤꯜꯂꯨ꯫ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒ ꯑꯣꯏꯔꯦꯗꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯃꯦꯗꯥꯝꯁꯦ꯫ ꯅꯣꯏꯁꯨ ꯄꯨꯜꯂꯨꯔꯕꯅꯤꯅ ꯑꯋꯥꯐꯝꯗ ꯇꯥꯅꯤ, ꯆꯦꯛꯁꯤꯜꯂꯨ." ꯊꯥꯅꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯍꯣꯏ ꯏꯅꯦ." "ꯏꯅꯦꯁꯨ ꯂꯣꯏꯔꯦ, ꯐꯝꯍꯧꯈꯤꯗ꯭ꯔꯣ ꯅꯪꯕꯣ?" "ꯍꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ." ꯂꯂꯤꯇꯥꯗꯨ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯅ ꯂꯩ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯒ ꯂꯩꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯑꯁꯥꯠꯄ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯂꯩꯁꯤꯡꯗꯨꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯧꯊꯣꯛꯂꯣꯏꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯊꯥꯅꯤꯟꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯥꯠꯄ ꯂꯩꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯒ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯏꯗꯣ ꯇꯞꯅ ꯆꯪꯂꯛꯂꯒ ꯊꯥꯅꯤꯟꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯊꯥꯅꯤꯟꯕꯨ ꯈꯪꯍꯟꯈꯤ꯫ ꯊꯥꯅꯤꯟꯁꯨ ꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯈꯪꯈꯤ꯫ ꯊꯣꯏꯁꯨ ꯊꯥꯅꯤꯟꯅ ꯈꯪꯕꯗꯨ ꯎꯔꯒ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ꯫ ꯊꯥꯅꯤꯟꯅ, "ꯈꯪꯉꯤꯅꯦ." "ꯍꯩꯃꯥ, ꯈꯪꯍꯜꯂꯗꯤ ꯈꯪꯕ ꯇꯥꯕ." ꯊꯣꯏꯁꯨ ꯊꯥꯅꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯈꯥꯡ ꯐꯝꯊꯩ, ꯑꯗꯨꯒ ꯂꯩꯗꯨꯗ ꯍꯥꯏꯔꯞ ꯅꯥꯜꯂꯒ ꯊꯥꯅꯤꯟꯗ ꯍꯪꯂꯛꯈꯤ, "ꯂꯩꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯅꯣ ꯆꯤꯛꯅ?" ꯊꯥꯅꯤꯟ ꯅꯣꯟꯊꯔꯒ ꯍꯥꯏꯔꯞ ꯅꯣꯛꯏ꯫ ꯊꯣꯏꯗꯤ ꯊꯥꯅꯤꯟꯅ ꯈꯨꯝꯕꯗꯨ ꯇꯥꯒꯗꯧꯕꯒꯤ ꯉꯥꯏꯔꯒ ꯂꯩ꯫ ꯊꯣꯏꯅ, "ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯨꯕꯣ?" "ꯆꯔꯥꯒ ꯋꯥꯜꯂꯕ꯭ꯔꯣ ꯅꯪꯕꯣ?" ꯃꯦꯒꯤ ꯆꯥꯔꯦ." ꯊꯥꯅꯤꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯃꯐꯝꯗꯨꯗ ꯐꯝꯃꯤ꯫ ꯊꯥꯅꯤꯟꯅ, "ꯑꯩꯅ ꯊꯤꯟꯗꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏꯇꯦ." "ꯍꯌꯦꯡꯗꯒꯤꯗꯤ ꯌꯥꯔꯅꯤꯗ ꯑꯩꯅ ꯊꯤꯟꯕ." "ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯣ." "ꯑꯦ, ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯃꯣꯏꯅ ꯊꯤꯜꯂꯤꯁꯤꯗꯤ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯒ ꯑꯩꯒ ꯃꯥꯟꯅꯕ꯭ꯔꯣ?" "ꯑꯗꯨꯗꯤ ꯈꯪꯗꯦ. ꯑꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯪ ꯁꯣꯛꯂꯗꯤ?" "ꯅꯪ ꯑꯃꯨꯛ ꯃꯇꯨꯡꯗ ꯐꯥꯈ꯭ꯔꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ?" "ꯐꯥꯔꯣꯏ ꯀꯩꯁꯨ." "ꯅꯪꯅ ꯈꯪꯉꯤꯕ?" ꯊꯣꯏ ꯊꯥꯅꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯁꯣꯛꯄꯗꯨ ꯐꯔꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯟꯒꯤ ꯂꯥꯏꯕꯛꯇꯨꯗ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯥꯅꯤꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯊꯥꯅꯤꯟꯅ, "ꯐꯔꯦꯗ, ꯐꯔꯛꯄꯒꯤ ꯀꯟꯅ ꯍꯥꯀꯠꯆꯔꯤ." ꯊꯣꯏ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ,
ꯃꯥꯅ ꯐꯠꯇꯕꯗ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯋꯥꯍꯜꯂꯦ꯫ ꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯅꯤꯟꯗꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯥꯅꯤꯟꯅ ꯅꯣꯛꯄꯗꯨꯗ ꯊꯣꯏꯁꯨ ꯊꯥꯅꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯅ ꯀꯔꯤꯗ ꯅꯣꯛꯅꯤꯡꯉꯥꯏ ꯃꯆꯥꯛ ꯌꯥꯎꯒꯦ? ꯃꯤꯉꯣꯟꯗ ꯇꯥꯏꯁꯤꯟꯒꯅꯣ꯫ ꯇꯥꯏꯁꯤꯟꯕ ꯅꯠꯇꯦ, ꯃꯥꯅ ꯊꯣꯛꯍꯜꯂꯤꯅꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯁꯨ ꯁꯤꯗ ꯂꯥꯛꯂꯒ ꯊꯕꯛ ꯌꯥꯎꯔꯤꯁꯦ? ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪꯒ ꯊꯦꯡꯅꯈꯤꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯅꯥꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯊꯥꯅꯤꯟꯅ ꯑꯃꯨꯛ ꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯎꯅꯥꯗꯣ ꯐꯠ ꯂꯧꯏ꯫ ꯊꯥꯅꯤꯟꯅ ꯅꯈꯨꯠꯇꯣ ꯂꯣꯏꯅ ꯃꯅꯝ ꯅꯝ ꯇꯥꯔꯦ꯫ ꯂꯩ ꯃꯅꯥꯅꯤ꯫ ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯅꯪꯅ ꯁꯤꯗ ꯁꯣꯛꯑꯒ ꯂꯩꯔꯤꯁꯦ ꯅꯣꯏ ꯄꯥꯕꯨꯡꯒ ꯆꯟꯕꯤꯒꯗꯤ ꯈꯪꯉꯝꯃꯣꯏꯀꯣ? ꯍꯥꯏꯔꯨꯔꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ꯫ ꯑꯩꯕꯨꯁꯨ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯌꯨꯝꯗ ꯂꯩꯔ ꯂꯥꯎ ꯍꯥꯏꯗꯅ ꯀꯧꯔꯛꯀꯅꯤ꯫ ꯁꯤꯗ ꯂꯩꯇꯕꯅ ꯐꯩ꯫ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯔꯛꯁꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯩ꯫ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯁꯅꯥꯁꯦ ꯍꯨꯟꯇꯣꯛꯂꯝꯃꯣ ꯍꯥꯏꯔꯣ? ꯊꯣꯏ ꯊꯥꯅꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄꯒꯨꯝ ꯊꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ, ꯆꯪꯉꯒꯦ꯫ ꯆꯪꯅꯤꯡꯉꯕ꯭ꯔꯣ? ꯐꯝꯈꯤꯁꯦ ꯍꯥꯏꯔꯣ? ꯁꯨꯝ ꯊꯦꯡꯉꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯉꯣ꯫ ꯅꯪꯗꯤ? ꯑꯩꯁꯨ ꯆꯪꯒꯗꯧꯕꯅꯦ꯫ ꯂꯩꯀꯣ ꯍꯥꯏꯔꯤꯔꯣ ꯁꯤꯗ? ꯊꯣꯏ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗ ꯌꯦꯡꯗꯃꯛ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯋꯦꯟꯗꯤꯁꯨ ꯍꯛꯆꯤꯛ ꯂꯥꯡꯕ ꯊꯣꯛꯂꯛꯄꯗ ꯇꯥꯟꯖꯥ ꯆꯥꯅ ꯑꯅꯤꯗꯣ ꯅꯛꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯕꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯏ ꯊꯣꯛꯂꯛꯄꯗꯨꯗ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯅꯤꯟꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯊꯥꯅꯤꯟ ꯊꯣꯛꯈ꯭ꯔꯕꯗ ꯋꯦꯟꯗꯤꯁꯨ ꯃꯊꯟꯇ ꯂꯩꯀꯣꯟꯗꯨꯗ ꯎꯪꯗꯨꯅ ꯃꯪꯂꯒ ꯂꯩꯍꯧꯏ꯫ ꯋꯥꯈꯜ ꯇꯥꯗꯕ ꯆꯅꯩꯅꯕ ꯋꯥꯈꯜꯗꯨꯅ ꯋꯦꯟꯗꯤꯒꯤ ꯃꯁꯥꯗꯣ ꯂꯩꯇꯥꯍꯟꯗ꯭ꯔꯦ꯫ ꯃꯀꯣꯛꯇꯨꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯀꯔꯤ ꯋꯥꯔꯤ ꯍꯥꯏꯅ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯊꯥꯅꯤꯟꯁꯨ ꯃꯁꯥꯗꯨ ꯀꯜꯂꯕꯅꯤꯅ ꯍꯥꯟꯅꯒꯨꯝ ꯂꯩꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯇꯧꯔꯦ꯫ ꯊꯣꯏ ꯍꯣꯏꯁꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯃꯇꯝꯅꯦ ꯍꯥꯏꯗꯅ ꯊꯥꯅꯤꯟ ꯃꯈꯣꯏꯕꯨ ꯂꯧꯕ ꯀꯣꯂꯦꯖꯇ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯋꯦꯟꯗꯤꯅ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯋꯦꯟꯗꯤꯅ ꯀꯣꯟꯅ ꯌꯥꯎꯔꯒꯦꯕ ꯑꯩ, ꯅꯣꯏ ꯁꯥꯎꯅꯨꯀꯣ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯂꯩꯊꯣꯛꯄ ꯌꯥꯝꯅ ꯍꯩꯔꯦ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯁ ꯂꯩꯊꯣꯛꯄ ꯅꯠꯇꯦ ꯃꯤ, ꯌꯥꯗ ꯇꯧꯔꯤꯅꯤ ꯁꯣꯅꯣꯁꯤꯡꯁꯤꯗꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯕꯗꯨ ꯋꯦꯟꯗꯤꯁꯨ ꯆꯠꯁꯦ ꯍꯥꯏꯅ ꯇꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯥꯅꯤꯟꯁꯨ ꯆꯪꯂꯛꯏ꯫ ꯊꯣꯏꯗꯤ ꯋꯥ ꯉꯥꯡꯗꯦ꯫ ꯋꯦꯟꯗꯤꯅ ꯁꯣꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯋꯦꯟꯗꯤꯅ ꯁꯥꯎꯔꯨꯅꯣꯕ ꯅꯣꯏ ꯀꯣ, ꯃꯇꯨꯡꯗ ꯆꯠꯁꯦꯕ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯖꯩ ꯃꯇꯤꯛ ꯄꯣꯡꯕ ꯑꯃ ꯀꯟꯅ ꯇꯧꯔꯤꯌꯦ꯫ ꯋꯦꯟꯗꯤꯅ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ꯫ ꯊꯣꯏ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯦ꯫ ꯊꯣꯏꯅ ꯅꯪ ꯆꯠꯂꯨꯔꯣ, ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯑꯗꯨꯗꯤ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯍꯜꯂꯝꯃꯁꯨ ꯌꯥꯔꯦ ꯀꯩꯅꯣ, ꯅꯪ ꯀꯣꯟꯅ ꯑꯃꯨꯛ ꯊꯤꯜꯂꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ꯫ ꯋꯦꯟꯗꯤꯗꯤ ꯊꯥꯅꯤꯟꯒ ꯊꯣꯏꯒꯇꯪ ꯍꯟꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯀꯜꯂꯛꯄ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯑꯗꯨꯅ ꯊꯣꯏꯕꯨꯁꯨ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯂꯤ꯫ ꯊꯣꯏꯗꯤ ꯊꯥꯅꯤꯟꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯪꯉꯤ꯫ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯄꯥꯎ ꯐꯥꯎꯅꯕꯒꯨꯝ ꯂꯩ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯛꯂꯛꯀꯗꯕ ꯑꯣꯏꯔꯗꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯋꯦꯟꯗꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯁꯥꯎꯔꯅꯨ, ꯀꯣꯟꯅ ꯌꯥꯎꯔꯒꯦ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯟꯒꯤ ꯃꯇꯨꯡꯗ ꯆꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯋꯦꯟꯗꯤꯗꯤ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯦꯞꯍꯧꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯋꯦꯟꯗꯤꯗ ꯃꯥꯗꯤ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯊꯤꯜꯂꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤ꯫ ꯁꯣꯝꯗꯅ ꯊꯥꯅꯤꯟꯒ ꯊꯣꯏꯒꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯥꯅꯤꯟꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯤꯔꯔꯗꯨꯗ ꯊꯥꯅꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕꯨ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯗꯤ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯤ꯫ ꯊꯥꯅꯤꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤꯕꯗꯣ ꯃꯥꯗꯤ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯁꯥꯕꯤꯇ꯭ꯔꯤꯗꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯑꯝꯗ꯭ꯔꯤ꯫ ꯊꯣꯏ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯍꯣꯡꯗꯣꯛꯏ꯫ ꯕꯥꯅꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯦꯝ ꯁꯥꯔꯤ꯫ ꯕꯥꯅꯨꯅ ꯋꯦꯟꯗꯤꯗꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯐꯩꯈ꯭ꯔꯦ? ꯊꯣꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯈꯤꯕꯅꯦ, ꯍꯣꯔꯦꯟ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯦ꯫ ꯃꯇꯝꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯀꯥꯟꯁꯤꯗꯅꯦ, ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯕꯁꯦ ꯍꯦꯛ ꯃꯌꯥꯗꯦ ꯃꯁꯤ꯫ ꯊꯣꯏ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯆꯥꯔꯒ ꯂꯩ꯫
ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯅꯤꯟ ꯑꯌꯨꯛꯇꯨꯗ ꯁꯥꯕꯤꯇ꯭ꯔꯤꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯕꯗꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩꯗ ꯊꯥꯅꯤꯟꯒꯤ ꯐꯣꯟꯗꯨꯗ ꯅꯥꯎꯕꯤꯒꯤ ꯀꯣꯜ ꯂꯥꯛꯈꯤ꯫ ꯊꯥꯅꯤꯟꯅ "ꯍꯜꯂꯣ"꯫ ꯅꯥꯎꯕꯤꯅ "ꯗꯥ ꯊꯥꯅꯤꯟ"꯫ "ꯍꯥꯎ, ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯤꯕ, ꯀꯣꯟꯅ ꯁꯥꯕ ꯌꯥꯒꯗ꯭ꯔꯣ?" ꯅꯥꯎꯕꯤꯗꯤ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯇꯧꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯥꯅꯤꯜꯒꯤ ꯋꯥꯍꯩꯗꯨꯗ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯔꯣꯏꯗꯕ ꯃꯇꯥꯡ ꯑꯣꯏꯕꯗꯨꯗ ꯅꯥꯎꯕꯤꯁꯨ ꯐꯣꯟꯗꯣ ꯊꯝꯂꯒꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯅꯥꯎꯕꯤꯒꯤ ꯃꯄꯥꯗꯨꯅ ꯁꯣꯝꯗ ꯃꯊꯥ ꯁꯥꯅ ꯏꯃꯨꯡꯗ ꯉꯥꯡꯂꯤ꯫ "ꯍꯩ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ, ꯅꯪꯅ ꯄꯨꯜꯂꯨꯔꯤꯕ ꯃꯤꯗꯨꯕꯨ ꯃꯊꯣꯡ ꯆꯥꯕ ꯃꯤꯔꯥ ꯍꯥꯏꯕ, ꯍꯥ?" ꯅꯥꯎꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯗꯨꯗꯤ ꯉꯥꯡꯕ ꯂꯦꯞꯇꯦ꯫ "ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ, ꯍꯦꯛ ꯄꯨꯜꯂꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯅꯥꯎꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯕꯨꯡ ꯑꯍꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯥꯎꯕꯤ, ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯕꯅꯤ꯫ ꯃꯤ ꯇꯤꯟꯅꯕꯗꯅꯦ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯒꯗꯕꯅꯤ." ꯅꯥꯎꯕꯤꯅ "ꯇꯥꯆꯧ, ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯤꯌꯦ." ꯌꯥꯏꯃꯗꯨꯅ ꯀꯣꯟ ꯀꯟꯇꯛ ꯑꯃꯨꯛ ꯉꯥꯡꯂꯛꯏ꯫ "ꯅꯠꯇ꯭ꯔꯒꯁꯨ ꯅꯪꯅ ꯃꯥꯒ ꯄꯨꯟꯕꯁꯦ ꯎꯕꯗ ꯅꯪꯉꯣꯟꯗ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯔꯛꯂꯤꯁꯤꯕꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯣ? ꯍꯥ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ." ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯗꯨ ꯅꯥꯎꯕꯤ ꯇꯝꯅ ꯂꯪꯁꯤꯜꯂꯤ꯫ ꯅꯥꯎꯕꯤꯁꯨ ꯆꯦꯗꯨꯒꯤ ꯃꯅꯤꯟꯅ ꯃꯃꯤꯠ ꯍꯥꯏꯔꯞ ꯎꯏꯁꯤꯜꯂꯤ꯫ ꯃꯕꯨꯡ ꯌꯥꯏꯃꯅ "ꯀꯗꯥꯏ? ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ꯫ ꯃꯥꯒꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯣ? ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯛꯊꯠꯂꯨ꯫ ꯉꯁꯤꯗꯒꯤ ꯃꯥꯒ ꯄꯨꯟꯕꯁꯨ ꯌꯥꯔꯣꯏ, ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯔꯣꯏ, ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯕꯁꯨ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯗꯨ ꯅꯥꯎꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯃꯨꯜꯂꯤ꯫ ꯅꯥꯎꯕꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯕꯨꯡ ꯌꯥꯏꯃꯗꯨꯅ ꯐꯣꯟꯗꯣ ꯍꯥꯡꯂꯒ ꯊꯥꯅꯤꯟꯒꯤ ꯅꯝꯕꯔꯗꯨ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯅꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯕꯨꯡ ꯌꯥꯏꯃꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡ ꯑꯍꯟꯒ ꯃꯄꯥꯒꯗꯨꯁꯨ ꯅꯥꯎꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯎꯕꯤꯗꯤ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯐꯣꯟꯗꯣ ꯍꯥꯡꯗꯨꯅ ꯀꯛꯈ꯭ꯔꯦ ꯈꯪꯂꯕ ꯊꯥꯅꯤꯟꯒꯤ ꯅꯝꯕꯔꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯆꯦꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯦꯗꯣ ꯕ꯭ꯔꯤꯖꯤꯠꯅ ꯏꯔꯛꯄꯅꯤ꯫ "ꯍꯥꯏ ꯁꯛꯍꯦꯟꯕꯤ, ꯑꯩꯒꯤ ꯃꯤꯡ ꯕ꯭ꯔꯤꯖꯤꯠ꯫ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯇꯥꯔꯦꯅꯦ꯫ ꯆꯠꯅꯤꯡꯗ꯭ꯔꯕꯗꯤ ꯊꯥꯅꯤꯟꯒ ꯅꯛꯁꯤꯟꯅꯒꯦ ꯈꯟꯒꯅꯨ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯨꯠ ꯊꯦꯛꯅ ꯄꯥꯕ ꯌꯥꯔꯕꯅꯤ꯫ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯌꯥꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯅꯪꯅ ꯃꯥꯒ ꯂꯣꯏꯅꯔꯕꯗꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ." ꯏꯔꯛꯂꯤꯕ ꯃꯔꯣꯜꯗꯣ ꯄꯥꯔꯒ ꯅꯥꯎꯕꯤ ꯃꯄꯤꯗ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯑꯕꯦꯝꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯑꯕꯦꯝꯅ "ꯅꯥꯎꯕꯤ, ꯑꯕꯦꯝ, ꯅꯪ ꯗꯥꯕꯣꯌꯥꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯀꯩꯗꯧꯔꯒꯦ?" ꯅꯥꯎꯕꯤ ꯑꯕꯦꯝꯗ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ "ꯑꯕꯦꯝ, ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ." "ꯅꯥꯎꯕꯤ, ꯅꯪ ꯀꯞꯄꯤꯔꯣ? ꯀꯩꯗꯧꯔꯒꯦ? ꯁꯦ, ꯍꯥꯏꯌꯨ." "ꯅꯪ ꯗꯥꯕꯣꯌꯥꯏꯗ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯨ, ꯑꯗꯨꯒꯅꯦ ꯗꯥ ꯊꯥꯅꯤꯟꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯍꯜꯂꯨ." ꯑꯕꯦꯝ ꯉꯛꯅ "ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ?" ꯅꯥꯎꯕꯤ ꯀꯞꯅ ꯀꯞꯅ ꯕ꯭ꯔꯤꯖꯤꯠꯅ ꯏꯔꯒ ꯊꯥꯔꯛꯂꯤꯕ ꯆꯦꯗꯨꯒꯤ ꯃꯇꯥꯡꯗ ꯑꯕꯦꯝꯗ ꯇꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯅꯥꯎꯕꯤꯅ ꯇꯝꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯂꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯈꯤ꯫ ꯅꯥꯎꯕꯤꯅ "ꯑꯕꯦꯝ, ꯗꯥꯕꯣꯌꯥꯏꯗ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯧꯕ꯫ ꯃꯥ ꯀꯅꯥꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯦ ꯑꯝꯇ ꯍꯪꯍꯜꯂꯣ, ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ." ꯑꯕꯦꯝꯁꯨ ꯅꯥꯎꯕꯤꯕꯨ ꯊꯦꯝꯂꯛꯏ꯫ "ꯍꯣꯏ, ꯑꯩ ꯍꯥꯏꯈꯤꯒꯦ, ꯑꯗꯣ ꯅꯪ ꯑꯝꯇ ꯇꯞꯊꯧꯑꯣ꯫ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯦꯝꯅ ꯅꯥꯎꯕꯤꯒꯤ ꯀꯣꯜꯗꯨ ꯀꯛꯂꯒ ꯕꯣꯌꯥꯏꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ, ꯑꯗꯨꯒ ꯄꯥꯎꯗꯨ ꯇꯝꯃꯤ꯫ ꯕꯣꯌꯥꯏꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯊꯥ ꯁꯥꯔꯦ꯫ ꯕꯣꯌꯥꯏꯅ "ꯐꯔꯦꯁꯦ ꯑꯕꯦꯝ, ꯑꯩ ꯄꯥꯎ ꯂꯧꯅꯒꯦ꯫ ꯅꯪꯁꯨ ꯅꯥꯎꯕꯤꯗꯣ ꯐꯠꯇꯕ ꯈꯟꯗꯅꯕ ꯋꯥꯔꯤ ꯈꯔ ꯁꯥꯕꯤꯔꯣ." "ꯍꯣꯏ." ꯂꯥꯏꯟꯗꯨ ꯀꯛꯄꯒ ꯕꯣꯌꯥꯏꯅ ꯑꯃꯨꯛ ꯊꯥꯅꯤꯟꯗ ꯊꯨꯅ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯊꯥꯅꯤꯟꯗꯤ ꯊꯕꯛ ꯆꯠꯊꯣꯛꯄꯗꯨꯗ ꯐꯣꯟ ꯂꯥꯛꯄꯗꯣ ꯈꯪꯗ꯭ꯔꯗꯨꯅ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯕꯣꯌꯥꯏꯅ "ꯑꯁ, ꯃꯁꯤꯁꯨ ꯐꯣꯟꯁꯦ ꯄꯥꯏꯔꯛꯇꯦꯍꯦ, ꯑꯁꯨꯛ ꯂꯨꯔꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯨ?" ꯕꯣꯌꯥꯏꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯗ꯭ꯔꯥ ꯈꯟꯕꯗ ꯄꯥꯈꯠꯂꯛꯂꯦ꯫ ꯕꯣꯌꯥꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯕ ꯂꯦꯞꯇꯦ ꯊꯥꯅꯤꯟꯗ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇꯦ꯫
ꯁꯣꯝꯗꯅ ꯊꯥꯅꯦꯟꯗꯤ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟꯇ ꯊꯝꯗꯨꯅ ꯄꯣꯀꯦꯠꯇ ꯍꯥꯞꯈꯤꯕꯗꯨꯗ ꯐꯣꯟ ꯂꯥꯛꯄ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯠꯂꯤꯕ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯝꯂꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯥꯕꯤꯇ꯭ꯔꯤꯒ ꯐꯣꯟꯗ ꯆꯠꯂꯤꯕ ꯊꯕꯛꯇꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯤ ꯂꯟꯕ ꯒꯥꯔꯤ ꯆꯦꯟꯗꯕ ꯃꯄꯥ ꯑꯃꯗ ꯊꯥꯅꯦꯟ ꯍꯣꯏꯅ ꯊꯧꯔꯛꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯍꯨꯝꯃꯨꯛ ꯈꯥꯝꯗꯨꯅ ꯂꯝꯕꯤꯗꯨ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫